BJP की MLA सिंगी Marakta Nakpak Tanabagi Wapham Leite MEEYAM की MEEHUT SHEMBA LEINGAK LINGNABA Center LOUKHATLAKLIBA KHONGTHANG KHUDINGMAK MEEYAM PUNNA SHOUGATMINNASI HAINA LAMLAI ASIGI MLA Ibomcha appeal TOURAKLI Wapham ase singjamai ASIGI MLA Wapham amasung MLA Ibomcha ani nangase Thambal Sangnenda BJP Manipuri President A Sardaga unaraba matung paumi singda phongdokibani Chaurakna pung ama khara hena Sardaga unaraba matung thorakpada paumi singna hangba wahang amagi pakum piraduna MLA Ibomcha na hai Mamang thagi May 30 da thongju ASIGI MLA TS Bishwajit ki quarter da BJP ki MLA ayambana saruk yaraga mifam ama pangthokhe mifam adu pangthokraba matung MEEYAM na BJP ki MLA sing punba pundabagi matangda ngangnaramba sing adu hojikti leitre Amarom da mifam aduna laukiba warip adu center ki duchingba singda khanghanaba BJP Manipur ki President A Sardagi mafam da photke Madugi matung inna A Sarda masa Delhi da chatuna BJP ki National President yauna atai luchingba kayaga unaduna MLA singna laubo warip adu khanghanke BJP ki National Leader singa unaruba adugi makha tarakpada kari kanam Wapham leirabagi haibagi matangda ngase BJP Manipur ki President A Sardag unabani haina mahangna phongdokhe Paumi singa unaba aduda TOMTV na hangba wahang amagi pakum piraduna MLA Ibomcha na makhatana hai haujuk fawbagi oina mahakna khangmada BJP amade BJP gi MLA singna popular government ama thamnabagi matangda angamba thodang lawraga honare center na su Manipura popular government ama lingnaba honabagi mathok tabasu nei center na honadabasu nate madugi saruk ama oina state asigi CSO sing Delhi da kauraga tangkak naina wari sabagi thabak chathare Center na LOUKHATLAKLIBA KHONGTHANG asida MEEYAM amadi stakeholders singna mamangdagi mateng panglaga lakhiba adugumna matung tarakpadasu mateng pangbiyo handaki matang asida warishin ama purakpa yanabagi achuma khongthang ama thanghongnaba punna honaminase karigumba khongthang ase soikrabadi khudongthiba thorokloi haidingai lete haina MLA Ibomcha na makhatana phongdokhe अखोई मणिपुर दसु पार्टी अदुगा अखोई ऑनरेबल एमएलए सिंह अखोई यामना कन्ना होनदना अखोई मयाम गी पामिबा पॉपुलर गवर्नमेंट अमा थामनबदुदा अखोइना लौबा याबा थौदांग लौदना होनरी अदुगा आदगिसु अखोइना उजबदा पॉपुलर गवर्नमेंट अमा थंबाइबिसि गवर्नमेंट तु थंबा याबगी कंड्यूसिव एटमॉस्फेयर अमा हाना क्रिएट तौबगी दरकार अमा लैबनिना मदुगी पॉपुलर गवर्नमेंट अमा लैबा याबगी सिचुएशन तु क्रिएट तौननबा यामना कन्ना होनरी सिगा लोइना लोइना होजिक्सि यामना क्रुशियल ओइबा हंदकी मसांगसिदा राइट स्टेप अमा लौदना सोल्यूशन अमा पोर होबो याबा अदु मता जानी अदु कइबा स्टेप तुना सोइरगदी आमना खुदुंग थिनगाय सुलेबा अदुना पुरे मनसु सपोर्ट तौबियो हाइबसिंतंग अपील तौसै कनागुम लमहेनबा अमना नोमि कापसलकपा हाइसि हेक्ता फाबा याबा खुदकता फाबा याबा एटमॉस्फेयर सु लेतबा दुम मयाम उबिरमनि अदुआइदुदा असगी मदु पीआर सरकारना थोनबनि हाइबदि आई मक्की होइनदि हाइनिंगदे बट असगी करेहनि नाकल अनिमक त समानना तवम थु हाइबदु आई मदु याजनिंगी लोइना नाहान सोमा कांगपोपिदा एना फारी दुंगाई आइदि नाकन अनिमके दुम बैलेंस अमा येंगा तौलिब्रा हाइना सुम खल्ली थैंक यू